Nrc Chatnadringeida Mikok Thiba Yaroi Haina Meitei Community Joint Coordinating Committee MCJCC WAITHOU KIYAM SIPHAI HAOKHA amadi THOUBAL KHUNOU SINDUNA ngasi BABU BAZAR da WAKAT MIFAM CHATTHAKHRE WAKAT MIFAM aduda saruk yakibi Women's Wing gi Secretary Pebam Indirani na phongdokibada manipur gi hauzik oidiba phibam asida census tawbasi maram jade inkumja lisingani ga taramatoi da hengat kiba missing amadi hauzik manipur da thokliba irang asigi manungda mitop masing tingamdana hengalakhrabani lamdam asida thokliba irang asi mapandagi changlakhiba mitopsing adunani haiba wafamsu Union Home Minister Amit Shah masana su phongdok palai khrabani adubo mitop meyan ta sing khandok chungeda census hana tawba haibasi yabangamloi chahi khara asida tampaki lamda chada taranipan hengatpa Chingdana chada humfu hengalak bahaibasi mama amana macha chama poklabra masi oithoktabani maramasina mitop hana khandoklaga census tawgadabani haina lenga ki pukning chingselaki wakat mifam aduda census after NRC mitop hana khandou IDP sing masagi mayumda hanjin hanko National Highway sing pre movement ohenko haina thaba placard sing season akibaga loinana kholaw kyasu lauki Object oiba manipur gi situation sida census to bahaibase paitagi maram sadaba ma oi haiduna ngasi aikoi miyam thokcharakuna madu yaninda badu phongtok sabani maram di haukhiba sahi kya da 2011 gi census da aduga matam da hengat khiba mi masing aduga object oreiba koi gi manipur da haidi iran kaya ma tholakhiba kamluk ki oiba nuksinada ba leiriba sije matam da hengalakhiba mitop mira jasing adudagi tholakba Oi puni haina su aikoi Home Minister kanuna phogda koi Prime Minister Amit Shah na su mamangi lan gi 2024 gi mag speech amada su yaw kharba pot amane ba adu ba poina oina adu gi waroi salama mitop miran jasing se khatok tringaida hojik je akoi census taw ba haibase phaida gi maram sade akoi manipur haibase singi lamda aikoi gi 92% ni aduga valley dana akoi 8% ni sada aduda akoi gi 92% sida missing se aduki matik chai khagi mamangda sada akoi gi valley da 18% 17% oiba matamda kaino da singda 60 abak gi mathak to oi grabane ba adula takpati aikoi singda mama amana masa sa masa ma poeba aduna maram sungsa sa de sigi mitop mira samayam se loisan ba man naidana aikoi na hojik census to baibase aduki matik aikoi ngasi manipur da leiba pajamiam sida su aikoi yabangamoi aduga hojik leingak paibiri ba aikoi gi panbiri ba BJP sarkar aikoi gi leingak mapuroi singse Senta sarkar na pham hairaga phamba lepo hairaga lepa tawbiganu hairiba aikoi na haijabadi praja aikoi na pamjabadi census se tawbiu yai kasu kaide tawbatabu hairiba Sai khagi mamanga hengalakhiba mitop miya jasingdugi mafam khangna makhoi khandoklaba matungda aikoi gi census se tawbiu haibani adugi matakta inangtangna 2021 gi aikoi gi landagi hojik kanglo masengi nuksina daba nongma gi hengalai haidi district amaga sangba yadri IDP me ama mi lising hufogi matakta mayum makai thadoga leiri makhoi su karamba makhoi gi kaino se kamaina detail data phangduino ba makhoi mayum da hanjanabagi policy sarkar na tawri hai taw hojik phogda adugi khoi chapchabi su phangdri aduna khoina yam sangna haijaba tasengna khoina ngasi miyam hogduna akhoi gi yaning da phogtok chari base tasengna hojik census taw base matik chade maram chungcha chade census tawbiganu hana mitop miya jasing je fajana khantok piraba matungda census se tawbiganu haiba nate haiba khoi gi kholawdo ngasi lengak ki mafam da thamjari